Akasbani Imphal Wahengbam Rajesh na pau pajari anbeda maruiba pau Leimakong heavy fuel power station digi thau leak oirapadigi kanto sabal gi mafam singda ising tingjinduna leirakkiba adu ngasidagi mahuksagum ising thaba hokre Ahanban Northeast India Film Festival da Garo Film Rapture na Best Film tare Manipuri Film Joseph ki machagi director Hawampam Kumar na Best Director gi mana phangle Invest in Women Accelerate Progress hai behiram da malemgi atai mafam singa loinana Manipur su hayeng malemgi nupi gi numi thoram pangtokani Services Humudra Taret Suba National Football Championship for Santos Trophy ki final changle ani suba semi final da haujik Manipur ga gawa ga sanari amasung Numit ini gi aksam khonchata Pradhan Mantri Narendra Modi hayeng Tezpur Airport ta thunglaragani Imphal West Zilla gi manung chana leiba Leimakong Heavy Fuel Power Station digi thau leak oirapadi kanto saval gi mafam singda ising tingjinduna leirakkiba du ngasidagi mahuksagum ising thaba hokre ising thabagi thoram aduda saruk yakiba Social Welfare Mantri Haikam Dingo na hai haukiba January 13 da Leimakong Heavy Fuel Power Station digi thau leak oirakkiba aduna miyam da khudong chadwa kya thoklamba yabani adubu sarkarna matam chana thabak kya paikhapadagi thoningdaba thodok singdi thohogdre Ngasigi Tauramatuda MSPDCL amasung Oil Spill Combat Team OSST gi official sing saruk yaki. Ahanban Northeast India Film Festival da Garo Film Rapture na Best Film tare Manipur Film Joseph ki machagi director Hawampam Kumar na Best Director gi mana phangle. Film asda Joseph ki saktam langkiba Guru Ruben Mangsabada Jury Award for Outstanding Performance piki. Best Screenplay na Assamese film Nerir Kathagi Pathajit Baruana phangle Assamese film Before Spring gi director Shruti Smriti Sangkakoti na Special Jury Award phangle Palace Compound Imphal leba Manipur State Film Development Society MSPDCL gi Auditorium da tha asigi ahum degi haukiba film festival asigi ngasi loisenban numita Raija gi Art and Culture gi Commissioner M Joy IPR gi Director T.S. Charanjit Film Forum Manipur gi Chairperson Laimyum Churjakanta amasung Organizing Committee gi Chairperson Y Nilasandra Saruk Yaki Festival asida Assam gi film taruk amasung Manipuri amadi Meghalaya gi film amamam utki ngasi loisenbagi thoramda Best Film takraba Dominic Sangmana direction piba Garo Film Rapture utki Information amasung Broadcasting Mantraloy amadi Manipur State Film Development Society gi makhada Thauna Manipur Film Forum Manipur Directorate of Information and Public Relations amadi Art and Culture Bibhagna punna sinba thoram aduda saruk yakiba Art and Culture gi Commissioner M Join hai Festival asida awang nongpok Bharat ki tongan tongaba mafam singi lakpa film maker singi haithoi singtoiba amadi makoi gi top magun sing adu uthopagi khudong chaba piri Manghai Numin Mangani Satagiba Festival Asida Utkiba Tongan ba film singna Babok Singbu Humduna Pubadanatana Makogi Wakalonda Matam Kuina Chudun Leiragani. This festival has been a journey into the heart of human experience where filmmakers from diverse backgrounds from the Northeast have shared their unique perspectives and creations, transcending boundaries and forging connection through the art of cinema. This film has been a testament to unyielding spirit of creativity and the ability of storytelling to provoke thoughts and inspire change. From the conflict-ridden landscapes of Manipur to the organic exploration of gender inequality in Assamese cinema, celebrating the strength, resilience, and complexity of women while challenging societal norms, the cinematic expression have not only provoked thoughts but inspired change, urging us to question assumptions and confront societal norms. Systematic voters education and electoral participation swiki matang da nomagi aba integrated communication amasung outreach program ama Kaksing jilagi manung chen leiba kairak kaithel lampa community hall da pangtokre thoramasi information and broadcasting mantraloy gi makhada Central Bureau of Communication Field Office Tandel Imphal region Manipur na sinbani lamdam adugi miyam na saruk yakiba thoram aduda resource person sing na wangang ki tungda miyam gi oba khongset ama chatki Lakadori Batara Nipan Suba Lok Sabha Mikhalda rises the Toklaba Irang na Maram Oirega Relief Camp Sing the Lady Mioy Sing na Bot Tadana Bagi Matangda Ngasi Tawal Jilagi Deputy Commissioner Office the Mipam Amapang Tokre Deputy Commissioner Handem Subasna Sababati Oidana Pang Tokiba Mipam Aduda Tongan ba Rasniti Do Sing Miu Sing Amasung District Election Officer Sing na Saruk Yaki
Thauram aduda wangangbada Siri Subhasna hai lanjenaduna relief camp singda leiriba mioisinggidamak akhanaba thaurangsing mai pakna paikhatnaba honabada rajniti dolsingna mapung phana saugatpagi tangai padaba lei. Laibak asida pangthokkodriba 19 suba Lok Sabha mikhalgi mangwainana Raija asigisu final electoral roll January thada phongkre. Handak chahigi electoral roll asida nauna voter oiduna ahanba oina lakadriba mikhalda vote thadagadriba nahasingna makhoida ganatantra piba vote thadabagi hak asi niyom chumna sungsoi soidana pangthokoni haina phongdoknarakli. Hiramasigi matangda Akashbani Imphagi ipau kangbuda ahanba oina vote thadabagi khudongchaba phangadriba mioisingna asumna phongdorakli. ꯑꯩꯒꯤ ꯃꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯕꯤꯖꯌꯥꯂꯩꯃ ꯀꯧꯏ ꯑꯩ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯁꯨꯒꯨꯅꯨ ꯀꯦꯟꯗ꯭ꯔꯒꯤ ꯁꯦꯔꯧꯗꯒꯤ ꯑꯩ ꯍꯟꯗꯛꯇ ꯅꯧꯅ ꯚꯣꯇꯔꯗ ꯃꯤꯡ ꯆꯟꯖꯕꯅꯤ ꯂꯥꯛꯂꯤꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜ ꯑꯁꯤꯗ ꯅꯧꯅ ꯚꯣꯠ ꯊꯥꯗꯕ ꯐꯪꯖꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯥꯡꯉꯕꯣꯛ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯁꯦꯝꯗꯨꯅ ꯚꯣꯠ ꯊꯥꯗꯍꯟꯕꯤꯒꯅꯤ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯩꯒꯤ ꯃꯤꯡ ꯊꯥꯡꯀꯝ ꯆꯤꯡꯈꯩꯔꯦꯟꯕꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯦꯔꯧ ꯕꯖꯥꯔꯗꯒꯤ ꯑꯩꯍꯥꯛ ꯍꯟꯗꯛꯇ ꯅꯧꯅ ꯚꯣꯇꯔ ꯆꯜꯂꯦ ꯍꯟꯗꯛꯀꯤ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯗ ꯅꯧꯅ ꯚꯣꯠ ꯊꯥꯗꯕ ꯐꯪꯒꯅꯤ ꯍꯥꯏꯕꯗ ꯍꯔꯥꯎꯖꯩ tabiriba pawasi Akashbani Imphaldagini Malimgi atai mafamsingga loinana Manipurdasu hayeng Malimgi nupi numit thauram pangthokani kumsi chaigi hiramna invest in women accelerate progress haibasini Malimgi nupi gi numina lakpada Manipur Commission for Women gi chairperson Salam Ulka Devina yaipa paujel piraduna hai nupi singda justice recognition spirituality amadi physically mentally pharba matamdata nupaga thongchap manana chakotpa ngamgani Manipur gi nupi sing asi thauna phabagidamakta maming chatli hairaduna raija sida hojik thokliba irang asida nupi singna amata oina thoroktuna santi tangdu leitaba porangna honabagi tangai phadaba lei International Women's Day lakpasida khoigi Manipur da tangdu leitana irang leiribasida leihidaba nupising amasung awana tariba nupisingbu Women's Commission ki maikeidagi awaba phudukchari andaki chahigi oina International Women's Day asigi theme di invest in women accelerate progress nupi khudimagse equality justice recognition rap manana phanglakata nupa nupi thongmanaba oigani Manipur gi nupi di thauna lei amatto oina santi porpa ngamjanu haina Women's Commission gi maikeidagi haijari Aina Tringabalup Korkom Namiamda Maruina Nupi Oibising the Yapa Paujil Pirakli Media Coordinator M. Sakhena Sahi Todun Tadro Pachero Madhai Numid Asina Lakpada Nupi Singna Malengi Puari that Lodun Lakliba Nat Kunai Semiron Amasung Laisem Lon the Lowriba Todang Singbo Korkom na Ikai Kumnaba Uli Seroladun Hai Mars Nipana Lakpasda Anobu Wakal Amasung Atsetpa Pirep Kalonana Nupi gi Ning Tambagidamak Aikoi Punna Tengna Minarasi Malimgi nupigi numit palanga mari lenana Assam Rifles na Kaching amasung Chandel jilada tongan ba thauram sing pangthokre thauram aduda mai paklaban nupi entrepreneur tarani toibu ikai khumnaba utki tungda mafam adumakta medical amasu pangthokki Malimgi nupigi numit raijagi social welfare bibhagna sinduna Imphal gi kaisam patalaiba DIPR gi auditorium da hayeng pangthokani thauram da social welfare mantri Haikham Dingo saruk yagani District Legal Services Authority Chandel na sinduna Bharat ki Sangvidhan da yauriba fundamental duty gi matangda khananinaba amasung recitation competition ama ngasi jila asigi Koinonia Training School da pangthokre competition aduda makok mathang takrabasing amasung saruk yakibasingda manamatum yenthokki None jila gi Longmai Bazar marketing seta rabies laina digi ngakthoknaba tika thabagi thoram pangthokre jila asigi veterinary office na sinba thoram aduda hui amasung hogdong humudra hen bada tika kaptokki Tha asigi tara mathoidagi haugodriba postgraduate ming chanaba Common University entrance test kuet ki parikha center Manipur gi wangmada ayamba pirapabo rises the pibinaba desamna mari leinaba singi pungning chingsilakli Kwa kaithel da leiba loop asigi office da ngasi pangthokpa pawgi mipam amada desam gi general secretary Nongthombam Thoithoibana hai parikha center Manipur tahanbinaba Mukhyamantri Nongthombam Biren Singh Kendra gi Shiksha Raja Mantri Dr. R.K. Ranjan amasung Shiksha Mantri Thongnokjom Basanta Kumar da memorandum pisinkre makoina Manipur gi mairui singi yenglaga atuba matamda thabakta onthorkani haibigi thajasubajahu phongdorakli Ukrul Imphal lambi ngasi nini chanba oina lambi paring asida passenger gari amasung portpuba gari amata chen khidre Ukrul District Taxi Welfare Association All Tangkul Drivers Association Bus Association DI Association amasung Truck Association gi apunba Joint Action Committee na lambi asida aina yadaba mongda tax khonggatpa amadi donation tawbabu yaningdaba phongdoktuna khongjang asi changchan khibani
Kabui Samiti gi Marfudra Mathoi Suba Kumon ngasi Imphal leba Manipur Press Club ta pangthokre thoram masiga mari lenana Manipura Kabui Jati gi thodang haiba hiramda khana nenabagi thoram amasu pangthokki Village Defense Force BDF lingkhatkibagi taramanga suba kumon thoram Thobal jila da sungarang pangthokre District BDF Welfare Association Thobal gi thaumi sing yauna jila asigi SP Rakesh Balwal na maira chukhatuna thoram adu district headquarter da hogdokki Assam Rifles na sinduna Kangpopi jila gi Jopi Khulda medical camp pangthokre mioi humudra mathoi rom camp aduda tongan ba laina sing layengki Thoram maduga mari lenana akhang ahi singna haksang sajel chang naina togduna apaba chinjak chaduna ana ayek leitana ba wapong kya phongdokki Assam Rifles na Operation Sadbabna gi makhada Chandel jila gi Beru Khumda lemna layengwi camp amasu pangthokki maduda mioi chani hena layengki Kaksing jila gi District Social Welfare Office na sinduna thasigi tara mathoida jila asigi Kaksing chumak lekai da leiba JNNURM holda mimana draba singda certificate amasung unit IDP na bagi physical assessment camp ama pangthok lagani haidi Services Humudra Tret Suba National Football Championship for Santos Trophy ki final changle Arunachal Pradesh ki UP adaleba Golden Jubilee Stadium da ngasi sanaki ba ahanba semi final da Services na Mizoram panjal ani amada thoiki Services ki panjal adu Rahul Ramakrishnan amasung Vikas Thapa na chanki Mizoram gi amata ngarba panjal adu J Jothan Puya na chanki bani ani suba semi final da Haujik Manipur ga gawaga sanari Manipur na Haujik panjal amasino da mangjil thari goal adu 33 suba minute ngangbam pachana chankibani Bisnupur Mini Stadium na chathariba anisuba Itomcha Singh Memorial First Division Football League ngasi sanakibada Angel Club amasung Taida panjal amamam chanada draw chaki atopa match amada United Football Club amasung Balananda Football Academy panjal amamam chanada draw chaki Akasbani Imphal gi pau tabiri Numinini gi Assam Khongchata Pradhan Mantri Narendra Modi hayeng nungthil Tezpur Airport at thunglargani Raijadura leiringai da mahangna lupa koti lising tarani panchangna paikatpa tongan ba project sing sangagani amasung jatra hungani hayeng Tezpur Airport hek thunglabaga Pradhan Mantri na UNESCO World Heritage Site oriba Kaziranga National Park amasung Tiger Reserve ta chatkani Pradhan Mantri na National Park asal leiba Kohara Range ki Assam Police Guest House ta ahing ama laikani Yarikani, Matangi Numiki Ayuk Anganbada, Pradhan Mantri Park, Aduda Safari Sakani Amadi, Arunachal Pradesh ki Dama Khongsan Kigani. Arunachal Pradesh Thaurom Kya Saruk Yaram Laba Matung, Assamgi Jorhata Nungtilda Amuk Halaktuna, Holonga Potharda, Assamgi Saknaraba, Atauba, Lachit Borfukangi, Put Marfu Mari Wangba, Mitam Amasangagani. Jorhat ki Meleng Meteli Potharda Pangtopa Miang Mitin Amada Saruk Yagani Amadi, Tongan Project Sing, virtually Oina Sangagani Amadri Jatra Hungani. Pradhan Mantri na Tinsukia Medical College and Hospital, Guwahati B. Barua Cancer Institute Child Care Unit ama, Barauli Guwahati Phawgi Oil and Gas Light Pipe amadi Oil India Limited ki crude oil pumping station ani sangagani. Pradhan Mantri na Shivsagar Medical College and Hospital, Guwahati Refinery amasung Digboy Refinery Expansion Project yauna Indian Oil Company ki tongan-tongaba project sing sanaba jatra hungani. Siri Modi na Pradhan Mantri Awas Yojana gi makha da saba yum lak manga makhai henba sangabagi thoram virtually oina saruk yagani Tripura da Tripa Mota Party ngasi BJP na lusingba sarkar da yaukre dolasigi MLA ani mantri oina Rajapal Indrasena Reddy Naluna thabak paibigi wasak lauki Indigenous People's Front of Tripura gi matungda Tripa Mothana BJP na lusingba sarkar da yawba ani suba regional party ore mamang sahida pangthokiba Rajya Vidhan Sabha mikalda Tripa Mothana sit 12 da mai pakkibani ngasi mantri na wasak laukraba MLA sing adudi Animes Deba Burma amasung Brisaketu Deba Burmani Sarkar asta yaudringai da Animes Deba Burma asi birodi luchingba oirami wasak laudringai mamangda Animes Deba Burma birodi luchingba oibagi pham thadopagi cherol adaksha Biswa Bandhu Senda pisinki aroibada maroiba pau Leimakong Heavy Fuel Power Station ki thawlik oirapadigi kanto sabalgi maphamsingda ising thinjinduna leirakib adu ngasidegi mausagom ising thaba hokre ahanba Northeast India Film Festival da Garo Film Rapture na Best Film tare Manipuri Film Joseph ki machagi director Hawam Pavan Kumar na Best Director ki mana fangle Invest in Women Accelerate Progress haiba hiramda malemgi atai maphamsinga loinana Manipur su hayeng malemgi nupi numi thoram pangtokani Services Umudrata Suba National Football Championship for Santos Trophy gi final changle ani suba semi final da hojik Manipur ga gawaga sanari amasung numinini gi Assam Khongchata Pradhan Mantri Narendra Modi hayeng Tezpur Airport thunglaragani Paulo jare